Wari asigi ahanba horukpada America gi sahar adu desert amagum leirami. Mapu pandraba gari sing aduna nakan oyeta ta duna leirami. Ahangba building sing, ahangba office. Anakpa amadi arapada miyoy kanasu uwa fanglamde. Wari asigi hero Robert amadi mahaki hui Sam. Makoy ani angangba gari aduda sahar adugi mayayda kanna tharogi. Makoy anigi nakanda saji singso kanna selagi. Robert na nongway adu lothoktunna saji sing aduda kapna bahonay. Adubu kari su palamde saji sing aduda. Saji sing adu mapu pandraba gari sing aduna khamliba mafam aduda kudong saba lawduna mafam aduda chenki. Gari adu khami. Saji amakakti lumduna mahakna kapna bahonay. Mahakna hek kapke tawbaga Nongsha ama songsilaktuna saji adugi ngaksamda lakre. Amuksu mahakna nongsha aduda kapna bathaurang tawi. Adubu nongsha amom ama amadi mahaki machasing adu nakandagi sangsilagi. Tanja aduda mahaki family adubu ningsinglagi. Mahaki gari de yengi madudi mahakna khangi numit tagadore haiba. Mamsilaklagani khanbada Robert akiba phawi. Mahaki maithongda akibagi saktamni. Maramdi nungdang hek takhibaga Sathiba kangbu aduna mahaki mayumda sanglakani khanbada mahak mathayamna sarami. Nungdang tadringaida thong thongnaw punamak mahangna lonseli amadi may loinamak muthali. Ka adu imam mamhali aduga mahaki tap manung aduda mahaki hui Sam makoy ani tap manung aduda makol amata tadana tuminna tumme. Numit hek takhibaga mapanda oiriba saktam adudi amadi tariba kholaw Konjel sing adudi akibagi masakni. Robert ki manada tabada mahak akiba phawi. Khalli kari no mapana leiriba sibo. Nungdang hek takhibada mapan aduda oiriba adudi phibam amani. Meoiba leigadaba mafam adudi natte. Mafam khuding makai khuding zombie ngaktani. Meoiba hek ubaga makhoina hali. Zombie gi wari di ngasidagi sahi ahumgi mamangdagi horukhiba warini. Meoibana cancer laina asibu fananaba vaccine ama semlami. Vaccine aduna cancer fahanbagi mahutta Meoibabu zombie onhanli. Laina aduna khongjel yangna sandokiduna 90% di Meoiba pumba zombie onki. Virus aduna naraba Meoi sing adubu dark seeker haina su khangnai. Sahar aduda Meoiba kharasu Robert ki adugumna lotuna leiribani. Dark seeker sing adudi nungdang hek takhibaga makhoi mapana thoragi. Aduga karigumba nungsa mangana thoraklabadi makhoigi skin adu yamna sensitive oiba skin makhal amani. Nungsa manganda maina sakthik pagum skin adu leiba ngamde. Makhoina nungdang khaktada thoraktuna manam namnamduna Meoiba thiduna makhoina hali. Maram aduna Robert na manam namdanaba mahaki yum mamangda bliss saithoklibani. Mathangi numini Robert mikap hek thorakpaga mahak exercise tawi aduga basement aduda haibadi mahaki lab aduda kumthaduna mahaki research tawfom aduda matang asida aikhoina khangi Robert scientist amani haiba mahaki experiment gi damak uchi kaya amani mahakna phaduna thamliba ngasidagi sahi kharagi mamangda mahaki family adusu virus aduna maram oiduna laikhidre Robert na ningjabadi virus aduna naraba Meoi sing adubu phahanbani dark seeker sing adugi antivirus puthokpani amadi puthoktuna makhoibu amuk hanna Meoiba haibadi normal orhanbani aduna uchi kayadani mahakna experiment tawriba uchi sing adusu mathang mahakna experiment adubu check tawi uchi amakhakta mahakna kapkhiba antivirus adugi matungina masa khara phagalakpa adu mahakna urame Robert na khali madudi experiment adugi matung ina test taunanabagi damak zombie ama mahak hingna phaba darka oi adubu araiba thabakti nate zombie ama phaba haibasi nungti numit khudingi routine amagom mahaki hui aduga mahak mapana thoragi shopping mall adugi mapanda Meoibagi dami ama mahakna khilli mahakna dami aduda good morning haiduna Meoiba amada haibagum mahakna hairami shopping store adugi manungdasu dami ani ahumni mahakna khilliba maramdi shahi ahum mahak mathanta mafam aduda leklabani aduna mahak naitom leiba adu mahakna fil fawdanaba stall adudagi thoraktuna mahak itangpham lomda lai mafam aduda nungtigi mahak radio gi announce amatawi asumna aigi ming Robert ai New York City asida hingliba mioi amani kanagumba Meoiba leiragadi ai nakhoigi chana thaknaba piba ngamgani karigumba mateng pamnaba so nungti numit khudingi pung ani taba matamda ai mafam asida leiramgani Robert na thajai madudi nongma natraga nongmadi kanagumba ama soidana mafam asida lakani haiba makha tarakpada mahakna fighter plane adugi masa aduda leptuna mahak
golf sanai. Mahaki hui aduna mahakna sanariba adu yenglami. Robertna golf ball adu thomkibada mahakna ball aduda yenglami. Adubu hui adudi nakan amada mahakna yenglami. Karigumba ama ubagum hui adugi maithongdak. Robert su nongmoi adu thangatuna munna yengi. Mafam aduda saji ama urami. Robert nungti numit khudingi hawai chabada mahak choktharabani. Bor churabani. Aduna Robert amadi Syam makhoi ani changduna saji adubu Fananaba tanaragi. Saji adusu kanna chelami. Kona saji adu amambaka haibadi building amagi manungna changki. Saji adugi matungda Robert ki hui Sam adusu chensenki. Robert thawaiwai. Nungtil oirabasu ka manung aduda zombie sing adu leramgani khali. Robert su upai leitaduna Sam lauthoknaba hotnabada ka manung aduda changbatarami. Manungda torch thanduna mahak changlaki. Asum changlakpana saji adu siriga leiba thengnai. Sam mafam aduda di leiramde. Robert ki hui Sam ado adum thirakpada dark seeker sing kangbu ama question duna lepa thengnai. Robert kanglai leshenduna tuminne leirame. Ching leibadagi Robert dark seeker sing aduna uva phangkidre. Ka adudagi tamna tholagi. Mafam adudagi tholaktuna mahaki hui Sam table amagi makhada leirami. Robert Sam gi manakta sangsinduna Sam akhoi ani thokrasi natradi akhoi ani mafam asida sibatare. Sam Mafam adudagi thoraku haiba yade. Akiba amagi masakni. Syam maning handuna karigumba posak ama ubagum tawi. Robert na hek onthorakpaga dark seeker ama mangonda attack tawragi. Robert na nongmai aduna kaptuna dark seeker adubu hale. Nongmai adugi makhol aduda dark seeker mayam ama Robert pu tanaragi. Robert na kanna chelakpada thongnaw yoramdai aduda dark seeker ama chongsilagi. Thongnaw adudagi makhoi ani punna taragi. Adubu mapan hek yobuga dark seeker adudi nungsa mangal aduda mai chaktuna sikre. Robert na khangi madudi mafam asida atopa dark seeker mayam ama leidi haiba. Aduna dark seeker ama fananaba mahak thorang tawi. Lang thai dark seeker ama lang aduda thure. Adubu dark seeker nupa ama kanna senthoroknaba hotnai. Adubu nungsa mangal aduda di mahak thorokpa ngamde. Dark seeker nupa aduna yamna sauna Robert te yenglami. Tanja asida khangi madudi dark seeker singi leader amani haiba. Robert dark seeker adu puraga mayumda lagi. Mahaki experiment room da pusinduna mahakna khangi nupi adugi ngaksamda kuraki tattoo ama yeklami. Khangi madudi dark seeker aduna kanna sauriba adu mahaki wife oirangani haiba. Mahaki hidak adu nupi aduda inject tawi. Mafam aduda mahak kuina leptuna kari ahongba lakani haiduna mahak ngaiduna leirami. Adubu ahongba amatasu leiramde. Mathangi ayuk anganbada mahaki hanagum yum adudagi mapanda thoragi. Robert hitangfam aduda mahak laklami pung ani tabada. Mafam aduda mahak ngahak famduna leirami. Aduga kona thangda mahak yumda halagi. Asum lakpada mahaki store mamangda khinba dami adu mafam hongduna mafam aduda khinduna lerami. Mahakna khangi kanagumba amana dami asi mafam asida purakpani haiba. Gari adu thaujinduna mahakna nangdi mafam aduda leigadabani. Karigino mafam asida leiriba. Kanna laurami. Nongmai aduna kapsale. Dami adu ture. Dami adu tubada dami adudagi ising thoragi. Robert ti khanglamde karamba lalong no haiba. Dami adugi manakta sangsinduna mahakna ising aduda hek netpada lang thaklamba aduda mahak lang aduda thure. Makok adu leimaide yeire aduna mahak gyan mangduna lang aduda thuduna leikre. Mahaki hui Syamna kanna khonge. Gyan ngahak manglurabagi tungda Robert ki gari adugi alarm khonglagi. Numit tarakadore haiba mahakna khangi. Gyan khajitang taragi. Mahaki thang macha adu lauthokduna thauri adu kakthatnaba honai. Thauri adu tattuna tarakpada masagi thang aduna makhongda thilli. Yum manung adudagi dark seeker gi leader aduna mangonda yenglagi. Leader adusu numit taba ngairibani. Ngaihak leiraga zombie gi leader aduna zombie gi hui mayam ama thadolagi. Zombie gi hui ahum thadolagi. Hui ahum adu chenthoraktuna hui ama Robert ta chongsilagi. Nongmoina kaptuna hali. Sam su hui ani duga kanna laknai. Kona thangda zombie gi hui animak nongmai aduna kaptuna hale. Adum oinamak Sam di zombie gi hui aduna chiktuna mahak leimaida takre. Athubada mafam adu thadoktuna yum yoragi. Robert na antivirus adu Sam da kapselli. Robert kini haibada Sam natana kanasu leite. Angang machagumna Sam Robert na pamkhatuna mathanungda chejet konselli. Pisak piklingaidagi Robert na yoglokpa Sam ni. Syam bu mahakna hat patanami. Maramdi ngahak leiraga Syam adu zombie olaktuna mangono onselakadawribani. Maram aduna Syam bu Robert na kanna konsenduna hat patanami.
Hojikti Robert Naitom taba misak ama oire. Hanagum mapanda mahak thoragi. Gari adu adum thorokpada nakanda Syam phambagum tawi. Nungdangi matamda Robert thoraktuna dark seekers pumnamak hatlagi haibagi matagum. Hitangfam aduda mahak famduna dark seeker makai hatnaba thorang tawkhre. Mafamduda dark seeker makai loina sensilage. Mahaki gari aduna dark seeker sing adubu thom duna hat pahoragi. Dark seeker leader aduna hena sangchenaba order tawi. Zombie sing aduna masing yamana Robert ki gari adu thobangam khidre. Dark seeker sing aduna mahaki gari adubu mathak makha onthokre. Robert karisu upai leite. Dark seeker gi leader adu sangsilaktuna Robert pu hatnaba tawi. Ikhang khanghaudana arangwa mangal amangalage. Mangal adu ubadagi dark seeker sing adu mafam adudagi kiduna senkre. Robert na gyan mangni tawringaida nupi aduna mangonda sangsinduna mahakpu singthoknaba hotnai. Nupi duna Robert ki address hanglami. Robert na nupi duda mahaki address hairami adubu nungdang sida aigi address aduda satanaba khangali. Aduna hayeng ayuk faubadangdi ngainanaba nupi aduda hairami. Mathangi ayukni Robert na makeup thorakpada mahaki phamung amadi mahaki mayumda leirami. Kitchendagi makhol ama taragi. Robert kitchenda changlagi. Nupi amaga nupa macha amaga leirami. Mahakna hangi nakhoi kanano. Nupi duna aigi ming Ana. Aduga mahakna aigi brother ni Ethan. Aikoi ani nahaki radio adugi announcement tabani. Hitangfam da aikoi lakpani. Adubu nahak mafam aduda leiramde. Nupiduna aikoi Vermont chatnaba thorang tawi. Mafam adu safe oiba mafam ni haine. Aikoi gumba mioi kaya ama mafam aduda lei haina su pauk tai. Robert na nahaki information adu aranbani. Haujik sangsar asida safe oiba jaga amatta leite. Anana aina haibasi thajabiu. Vermont gi chingyada achauba colony ama lei hai. Mafamduda Meoiba amadi virus dagi ngakthokpa ngami hai. Mafamduso yamna ingma mafamni. Virus adudi ayingma mafamda leiba ngamdi hainasu haine. Ekhoisho mafam aduda chatpana chumgani khali. Robert ti karigumba amatta nupi aduna hairiba adu thajade. Aduga hairagi. Aidi mafam asibu thadoktuna chatloi. Aduga dark seeker sing asisu normal loinamak aina tahangani. Mathangi nomini Robert na munna khali. Dark seeker na yamna wakhal khanba ngamliba karigino. Mahaknadi khali dark seeker sing adu hingna siraba mioi ngaktani haiba. Wakhal karisu khanba ngamdaba mioi singni. Haujik Robert tapna gyan tarage. Makhoisu Meoibagum wakal khanba ngami. Nungaiba amadi nungsiba phawba kangbuni haiba mahak kona thangda khanglagi. Robert na kona khallagi. Anana haibagi matung inna dark seeker nupi aduda ice aduna yomsenduna thamlami. Nupi adugi temperature adu normal tananaba. Makha tarakpada yasangba matamni. Hanagum thongnau pumnamak lonselli. Anana amok hanna. Karigumba nahaksu aikhoiga punna Vermont hairiba mafam aduda chatlagadi aikhoi nungaigani. Wafam adu tabada Robert khara saurapna nangna karamna hairibano. Mafam duda colony lei haiba nang karamna khangi. Anana haujik thokliba thaudok asisu isorna thokhanbani. Aina numit adu radio on tawduna nangi announcement taramdrabadi nang ngasi sangsar si thadoktuna chatkhragadabani. Masi pumnamak isorna semkhraba wari ngaktani. Anagi wari sing adu tabada Robert hena sauragi. Munna taw ngasi gi sangsar asida Ishor leite. Aduga thengnariba pumba Ishorna sinba sunate. Meoibana soibadagi. Meoibana cancer fahanaba vaccine puthogi. Vaccine aduna cancer fabagi mahutta ona taina duna dark seeker sing loina onkhibani. Ekhoi gi thabak haibabu makhoi sing ase amuk hana normal tahanbani. Makhoi anina wari sanari ngaida mapandagi makhol ama tarage. Robert na anada ngarang nangna ai purakpada nungdang aduda mafam asida ai purakpa natra. Anana nahak I khara yamna taba aduda mafam sida aina purakpani. Robert na nangi maramdagi aigi laifam pumnamak dark seeker sing asina khangkhre. Apikpa thongnau aduda yengi dark seeker mayam ama mapanda mahaki yum aduda thomjalagi. Anabu mathaki ka aduda changnaba khangali. Robert na mapanda thamba anganba mengan sing adu mahana on tawi. Dark seeker sing adu so yamna singi. Light sing adu makoina kakhatuna thudegi. Robert na mapanda thamba bomb makhaiso blast tawi. Dark seekers khare hena siba yawi.
adubu sangsilakpadi lepte bom pokhaikiba aduna Robert ki thong thongnausing adugi mapangal sonthare dark seeker ama sangsilaktuna Robert te attack tawi Robert na nungwi adu lokthokuna dark seeker aduda kapi dark seeker adu ki duna mapana thokre khonglei thuna Robert mathaki ka aduda chengkhatli ana amadi Ethan table makhada lotuna leirami dark seeker ama ceiling mathak adudagi hogai yuna changlaknaba honai dark seeker aduna anagi makhon khajikdang takhibada attack tognanaba honaragi matangduda Robert changsinduna Robert na nongmaina kaptuna dark seeker adubu hali amuksu mapandagi makhol mayam ama tarami thongnau adudagi mahakna yengi dark seeker mayam ama sanglakpa leptri aduga leader aduna attack tonanaba dark seeker sing aduda order tawi phibam adu ubada ana amadi Ethan basement da chananaba khangali basement da makoi ahumak kumtharaki Robert angakpa fawi madudi mahaki experiment adu mai pakle haiba mahakna khangi dark seeker nupi adu ice cube adugi mathak aduda thambadagi virus ki reaction adu normal taba horagi nupi adu masa fagalakpa urami tanja aduda dark seekers mayam ama mafam aduda sangsalagi mahakna athubada chamber adugi thong lonseli dark seeker sing adu sensilaktuna thong aduda makok na waishili mingsel adubu thugai na ba honai Robert na makhoi da gyan tahanaba kanna honai aina antivirus adu puthokle nakhoi makhai so normal loina mak tahanba ngamlagani haina adum oinamak Robert ki wafam adu dark seeker sing aduna kanana sutaramdi tanja adu da dark seeker gi leader adu changsilagi dark seeker sing adu nakan adu da pai duna langthoi mahakna mangna changsilaktuna mingsel adubu thugai na ba honai leader adu gi mong adu ubada Robert amadi ana akiva fawi maramdi mingsel adu amuka na yaiselabadi kaiba taragani haiba aduga makhoi ahumak mafam adudagi senfam kadaida su leitre dark seeker gi leader aduna leptuna akaiba mingsel aduda kurak yeglagi Robert na ningsingi madudi masigi mami ase dark seeker nupi adugi ngaksamda leiki amuksu gyan taragi madudi dark seeker nupi adu dark seeker leader asigi nupi ni haiba aduna dark seeker leader asina karisu ekhoidigi pamba leite subnagi mahaki nupi adu khaktani mafam adudagi pujuna chatkiba pamba pumnamak adu khangduna Robert makhuttagi nongmai adu makhada thadaduna aduga dark seeker nupi adugi equipment pumba lokhthogi nupi adu amuk hanna dark seeker onsinkhre adugi matungda anada thong hangdoknaba khangali anana hai nang ngorobra thong asi hanglabadi aikhoi loinamak siba tare adubu Robert na hai dark seekers makhoina kadisu tawroi anana nangna karamna khangi makhoina kadisu tawroi haiba Robert na hairagi nangna aingonda haikibadai pumnamak asi isorna sinbani haina ai haujik isor bu thajai wafamduda ana changsinduna thong hangdogi Robert na nupi adu masamak na puthoi atopa dark seekers sing aduna mai hauna sawi adubu leader aduna tuminna leinina ba khangali dark seeker nupi duna leader aduga romance khajiktang tawi Robert su khangi madudi dark seeker sing asiso Meoiba dauna pungning nungsiba amadi nungaitaba fawi leader aduna nupi adu pamkhattuna Robert da kannan lausilage makhoi phibam aduda adum leijage haiduna haibagum tawi Robert su magna hatkhiba sikhiba dark seeker sing adugi damak mahakna haijarami leader aduna ngakpiduna mafam adu thadoktuna dark seeker sing adu chatkre mathangi ayukni Robert ana amadi Ethan makhoi ahum New York City thadoktuna Vermont gi damak colony tamna laklame kona thangda asengbo oina colony adu Vermont da leirame movie asigi wari matang asida tensenjari tabiriba khwai pumnamak wari asi nungai natraga nungaite makhagi comment box ta comment isimbiramu amadi like subscribe toksinbiramu matamgi anoba wari puduna laksage miyamgi damak ngasigidi matang asida kainerasi thank you everyone thank you yaifare